Manipur top channel ki maikedi ki marui bi I pausing miyam na thamjari hanmana kanglai pak ki maira ki editorial miyam na thamjari Manipur thugai na ba honari ba masa khangla ba su kari ki damak ta maithi ba pi ba ngamdri ba no haibi ki wahang lakli Manipur ki apun masaktam thugai na ba hona ba dana tana Manipur da lairi bi yellow fruit sing ki marakta amaga amaga nungsina dana ba Tabak sa thari haiba si Manipur da lairi ba miyam ki lusing bani hairi ba singna masak muna khangli haina miyam tin ba mifam kya da wa ngang wada isang thona phungdok pa lebak miyam na adumak taba khongri aduga Manipur thugai na ba siliba si barat lengang na mapung oina sa thari barat lengang na Manipur da lairi ba yellow fruit kanglup sing ki marakta amaga amaga nungsina dana ba hu kamsin ba ki tabak sa thaduna lakli haiba su phong na adumak haiba wapam am oiri Asumna barat lengana Manipur yeng liba miyeng asi karama miyeng no haibi ki matang na mayek singna puthoktu na miyam tin ba mafam da phongtorak pa haibi si khwai di ki lebak phabana haina khali adugo lakli ba wafam di hauzik phawda Manipur thugai na ba honari ba aphong ba yekna ba masak khangna kari gi damak ta makoi bu maithi ba pi ba ngamdri ba no haibi sini yekna ba maithi ba pi tu no Manipur kan ge haiba tarabadi Manipur da lairi ba masing yam la ba lup sing asi amat oina punsin duna apun ba gi pangul sakat pa matok tai adu ba hauzik Manipur da lairi ba marai ba ning ba da yumpham oiduna sem ki ba lup sing di amat oina punsin ba ngamda duna lairi lup sing asi gi lusing ba oiri ba sing gi marak ta su punsin ba yada duna amaga yengthina ba man mong da miyam na pam da ba thabak thong sa tharak ba su adumak uba phangli maduna Manipur thugai na ba aphong ba masa khangle makoina Manipur thugai na ba khujul thorang kaya marum sa thari haina wa ngang ba khaktang oiraga yekna ba oiri ba adubu maithi ba pina ba khona ba ngamda ba haiba si khwai dik lebak thibani Maduda ekoi masel kayam kuina punsin ba yadana khaibung ta duna lehaugaduri bano madu oirabadi Manipur thugai ba pamli ba singna irai laina Manipur thugai ki gani haiba si khangpham thui maduna Manipur kanana ba yekna babu maithi ba pi si haiba tarabadi ekoi masel amatu oina punsin duna apun bagi thauna pangal sagat pa si khaktan oigani maduna tana miyam tin ba function kya da wa ngang mada marai bak nungsi ba saduna wa ngang ba khaktan ati Manipur kan mangam loi haiba si marai bak ning bani Lusing bani haina lairi ba singna khangpham thui amaram da hausu Manipur gi miyam gi mihut oiri ba MLA singsu makhoi masal amat oina Manipur kanana ba lafam thok thaudang adu lobu ngamdan lairi ngasi phawbada MLA sing Delhi gi lusing ba sing unaduna makhong thinduna isang thona Manipur da thokli ba lala sikari damak hausu phawbu lusinduna thamli ba kari gino barat lengana Manipur yeng liba miyeng asi hakmali asuma miyeng yengu haiduna isang thona haiba ngamba MLA ama phawba yautri asumna miyam gi mihur oiri be MLA singi asau ba soi sing asi Manipur miyam na manung khutna khanglaba suma koibo asumak free de thadok tuna thamli biskari ge no haibo hang ama lakli asoi ba khanglabadi sum thokna ba khona ga dabani maduna aikoi gi miyam gi mihur oiri be MLA sing sina marebak Manipur kanana bala phom thok thaudang adu lobang amdri miyam bu kari su laitana khongya gi ofulgum tumit kangum khalle habisi khangna lebak miyam na makoi gi asoi besing asi sumthokna bala phom to ko thaudang adu laudri basisu lebak miyam gi khwai di maduna aikoi lebak miyam gi asoi ba aran besing asi hana sumthoksi aikoi masel chawbu tana duna lusing besing ni haidun lairi besing asi amaga tinna ba yadana lairi ba makhaidi ima lebak Manipur asi kan mangam gada ba mandi aduna barat lengana Manipur thugai na ba phongna hotna badana tana kanglup masel nungsina dana basu lepa leitana sathare habisi aikoi gi lusing besing ni haina lairi besing na miyama mangna phongna ngangwadi tari aduga makhoi masel amatu oina punsinduna marebak Manipur kanana bala phom to ko thaudang adu lobang amdri maduna aikoi gi lusing besing na wajaw ngang ba tokpiro ngang thoki bo wa thabak to on thok tuna aikoi masel amatu oina punsinduna Manipur kanana ba thaudang adu puna lomina ba wasak lomina pham thui maduna trabadi imalebak Manipur kan mangam loi habisi khangba tai heba kanglei paki mairagi editorial mem na thamjari Amaromdana Election Commission of India na police station sing da sada sama webcasting tawduna monitoring sa thagadauri Election Commission of India ECI na lakadori bi state amasung union territory sing da pangthokadori bi election sing da polling station kudimak sada sama webcasting tawduna democratic oina election pangthokhanna bagi panamda monitoring sa thagadauri hari ECI gi official oiba pawama gi matungina mamangna polling station singi sada yankhaida webcasting tawduna mikhal gi thabak thoram sing adu yamna kupna monitor tawbigi thabak satakhi badudagi hengatuna lakadori ba tungan state amadi union territory gi assembly gi mikhal da webcasting sada sama pangthoklagani hari
Commission asigi maikei phongdorapagi matungina nauna semdolaba guidelines singda vote thadagadaba numit atuda state amasum union territory singi chief electoral officer singna internet connection phangnaba polling station singda webcasting sada sama pangthokadabani haidi aduga internet connection phangdaba shadow area singdana videography amasum photography ki thabak sing chathagadabani ECI ni state level ki thakta webcasting monitoring control room amam laigani hairiba si district level amasum assembly level su thamduna level khuding ki khangatlaga nodal officer amami khaladu yingsingadawri haideni su pawks da makhatana phongdorakli amarondana PM Modi na G7 meeting saruk yaduna malem gi lusingba sing unakri Prime Minister Narendra Modi na Canada pangthokliba G7 summit saruk yaduna malem gi saknai lusingba sing mathang mana unaduna lalon itik investment counter terrorism amadi global challenges singi matangda khana nainakri haidi Prime Minister Narendra Modi na phongdokhiba India amasum Canada ga afaba mari thamba si yamna maru oiba thawda amani Leibani asina puna thapak tawduna tongan ba sector singda mai pakna pekhat minaba mathau tai makna Canada gi counterpart oiriba markarniga unabada Leibani gi oiba afaba mari thamnaba lalon itik investment counter terrorism amadi malem gi oina thengnari ba challenges sing puna thengmina duna tung koiba afaba mari thamnaba gi matangna khanaki haidi Canada gi Kananaski da pangthokliba G7 summit singarang di yaukibani summit asida Canada gi president Marka Karina Maki office tangba loraba matung ahan boina India gi Prime Minister Odiba Narendra Modi unaba thoramni haideni su paus da makhatana sa phongdorakli atoba pawrna Andhra da Kapnaba da Central Committee gi member yauna Mawis ahum siri Sarisgata Mawis na Khunja ahum hatlamle haidi Andhra Pradesh ki Alori District ta ngarang thokiba police ka numai kapnabagi thawdo amada makok thongba lusingba ama yauna Mawis ahum sikrena police officer amana phongdokri Aluri Staram Raju gi Superintendent of Police Amitna PTI da phongdokpigi matungina numai kapnabagi thawdo adu ngarang ayuk pung 9 makhairom taba diski more dumili fresh area da leiba akuru khunmana ka thokiba heri akuru asi Aluri Staram Raju district headquarter or kilometer tararom lapna leiban haidi SP na ki akuru khunmanak Mawis Kedar Singh leire pa paw phongmri state police akhanabi anti naxalite unit oiriba Greyhouse ki personal sing na maphamdur operation sathaki operation sathari Mawis no nomi kapsilaki haina phongdolo dun makna ki nomi kapsilakudu digi Greyhouse ki personal sing na handuna kap galoina nakal ani gi marakta Kapnabaduda loan athingba thamkraba CPI Mawis Central Committee ki member Garjala Labi Allies Uday amasum nupi kedar ani shikhiyari amaromdana singning khaibada ani siri hum sogri Uttarakhand gi Rudraprayak district ta ngarang thokiba singning khaibagi thawdo amada mi ani shikhibaga loina atopa ahumna sokle haina police na phongdokre Andhra Pradesh ki Superintendent of Police Ajay Konde na phongdokpigi matungina singning khaibagi thawdo odu Kedarnath laifam tabagi lambi da leiba Zangale Seti Gat manak thokibani maknaiki singning khaibagi thawdo odu Miyoi ani khudak sibaga loina nupa ma yauna atopa ahumna sokhi hari amaromdana kar mai sakpade imung amagi manga siri nongsup thangba Uttar Pradesh ki Bulsusar district ta ngarang ayuk kar ma mathak makha olaba matung mai chalakpadagi imung amagi Miyoi manga sikrena police na phongdokre hari police officer amana phongdokpagi matung ina thawdo du ngarang ayuk pung manga makhairam tabada Bulsuhar district ki Zanipur khunmana ka thokibani mangna ki kar adu kalbar amada thomjin madagi mathak makha olaba matung mai saktuna Miyoi manga sibaga loinana atopa amana sokhi hari laikhidraba sing adu imung manungi Miyoi singni haina phongdokladuna mangna ki asopadu manak nakpa community health center amada pukhatkre hari imung adu lohongbagi thorama ma yauraba matung Delhi da hannabagi lambida lebaktiba thawdo mayok nakhibane hana sumang phongdokhi hari atopatne dakpa pawmana BJP lusingbagi Kenboy di attack torakhiba NIA na Miyoi mari ki matak charge thangakhri mamangse ki Augusta West Bengal gi Badpara area da BJP ki lusingba Priyangu Pandey sumaka loinabisingi Kenboy di attack torakhiba ga mari lenana case amada National Investigation Agency NIA na Miyoi mari ki matakta charge thangakhri hana official singna phongdokri official singdu gi matungna charge da du ngarang Piyush Prasad Allies Sujal MG Tipu Allies Tipuwa
Muhit Mohato Allies Sayemasum AMD Zabed Allies Pandagi Matakta Kolkata Special NIA Court Tangakivani Makoibu Baratia Naya Sanita Ek Amasum Explosive Substance Ek Tuan sections in Makad Sar Story and official sings Pondokli Hari En Biren Singana social media share Taroduna Say listing ahum hena puari thamduna ipai puna ngak tuna thamlamba imale bapu masit thugainaba manaman aningba apamra tawnari puari gi sagonarakpa lam kaya anauna bu maming thonduna ariba puari gi khungul muthanaba hotnaramba sing para tambinaba eksi semlambani sarkar hauzik notice tholaktuna action horakposi thagat ningai ne bu wafam yauna share torakli tender sum na miyam na thamjagi edu hause kuina di miyam paus matang ase lu sinjarage mas makhata ba no ba update miyam pun ngai mina sena channel sugi maikiri gi mang phamda makhata la thamjari